Member Marigi Oiba Committee Ama Semduna Leimakong Army Camp Tagi 𝗥𝗘𝗣𝗢𝗥 𝗦𝗨𝗕𝗏 𝗏𝗏 Singna Mafam Khangdana Mangkibaga Mari Ledena Detailed Report Submit Taunaba Manipur High Court na Order Thokre Chief Justice 𝗗𝗘𝗧𝗔𝗜𝗟 amasung Justice 𝗦𝗘𝗣𝗢𝗥 𝗦𝗨𝗕𝗏 ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ DM SP Imphal West Districtki SP amasung 57 Mountain Division ki Commanding Officer na punna committee ama sembaga loinena mathangi court hearing December 13 nangnaba detailed report ama submit tawgadabani haina khangalakibani District Magistrate na committee asigi head oiduna mangkhriba miyoi asi kanana fakibano natraga chenkhiba oigadoribra haibana chingbagi inquiry ama tawgadabani haina makhatari masida petitioner gi imung manungna committee asiga cooperate tawgadabani haina supalli Panbayai Assam ki Kasar District tagi hozigna Imphal West ke Khurkhulda leiduna 57 Mountain Division Leimakong Military Station da thabak tawbani mak haukiba November 15 dagi thiba khangdana leirakibani Member Marigi Oiba Committee Ama Semduna Leimakong Army Camp Tagi 𝗥𝗘𝗣𝗢𝗥 𝗦𝗨𝗕𝗏 Mafam Khangdana Mangkibaga Mari Ledena Detailed Report Submit Taunaba Manipur High Court na Order Thokre Chief Justice 𝗗𝗘𝗧𝗔𝗜𝗟 amasung Justice 𝗦𝗘𝗣𝗢𝗥 𝗦𝗨𝗕𝗏 ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ DM SP Imphal West Districtki SP amasung 57 Mountain Division ki Commanding Officer na punna committee ama sembaga loinena mathangi court hearing December 13 nangnaba detailed report ama submit tawgadabani haina khangalakibani District Magistrate na committee asigi head oiduna mangkhriba miyoi asi kanana fakibano natraga chenkhiba oigadoribra haibana chingbagi inquiry ama tawgadabani haina makhatari masida petitioner gi imung manungna committee asiga cooperate tawgadabani haina supalli Panbayai Assam ki Kasar District tagi hozigna Imphal West ke Khurkhulda leiduna 57 Mountain Division Leimakong Military Station da thabak tawbani mak haukiba November 15 dagi thiba khangdana leirakibani